ꯕꯦꯂꯥꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯍꯥꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯗꯥꯇꯥ ꯑꯣꯟ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯏꯆꯨꯅ ꯊꯥꯈꯤꯕ ꯂꯥꯏꯐꯇꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯕꯦꯂꯥꯁꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯨꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩ ꯁꯅꯥꯒꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯈꯔ ꯆꯥꯛꯅ ꯁꯣꯜꯂꯤ꯫ ꯃꯤꯗꯤ ꯑꯅꯧꯕ ꯃꯄꯨꯔꯣꯏꯕꯁꯤꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯗꯅ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯆꯪꯂꯩ ꯁꯅꯥ, ꯍꯦꯃꯥꯕꯇꯤ, ꯄꯤꯡꯀꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤ, ꯋꯥꯔꯤꯁꯨ ꯇꯧꯔꯤ꯫ ꯕꯦꯝꯃ, ꯏꯃꯧꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯣ? ꯏꯃꯥ, ꯅꯃꯧꯒꯤꯗꯤ ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯏꯆꯥꯅꯤ, ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯃꯥꯕꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯤ ꯃꯒꯨꯟꯗꯣ ꯏꯃꯧꯗ ꯌꯥꯎꯔꯤꯅꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯄꯤꯡꯀꯤꯁꯨ ꯀꯥꯔꯟ ꯇꯥꯁꯤꯜꯂꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯃꯃꯥ ꯑꯃꯒꯤ ꯃꯒꯨꯟꯗꯣ ꯌꯥꯎꯏꯉꯣ꯫ ꯍꯦꯃꯥꯕꯇꯤ ꯅꯣꯛꯂꯒ ꯌꯥꯎꯏ ꯌꯥꯎꯏ, ꯏꯆꯥ ꯇꯣꯝꯕꯤꯗꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯥꯟ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯗꯣ ꯈꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯅꯦꯝꯕꯨ ꯀꯧꯔꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ꯫ ꯍꯪꯉꯨ ꯍꯪꯉꯨ, ꯏꯃꯧꯅ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡ ꯏꯃꯥꯗ ꯍꯪꯉꯨ꯫ ꯑꯩꯈꯣꯏ ꯀꯥꯒ ꯊꯪꯅꯕꯁꯤꯗ ꯁꯣ ꯂꯣꯟꯕ ꯀꯥ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩ ꯊꯝꯒꯦ? ꯃꯤ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯃꯤ ꯆꯪꯕ ꯌꯥꯗꯅꯤ ꯍꯥꯏꯒꯦꯅꯦ? ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯗ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯀꯅꯥꯝꯇ ꯆꯪꯍꯟꯗꯦ꯫ ꯀꯥꯒꯤ ꯁꯣꯁꯨ ꯃꯥꯅ ꯄꯥꯏꯕꯅꯤ꯫ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯏꯃꯥꯁꯨ ꯅꯍꯥꯟꯋꯥꯏꯗꯤ ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯑꯃꯨꯛ ꯀꯅꯥꯝꯇ ꯆꯪꯍꯟꯈꯤꯗꯕ꯫ ꯆꯪꯂꯩ ꯁꯅꯥ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩ ꯊꯝꯒꯦ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯍꯦꯃꯥꯕꯇꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯤꯡꯀꯤꯅ ꯃꯔꯛ ꯊꯠꯆꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯅꯍꯥꯟꯋꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯗ ꯗꯥꯉꯥꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯦꯠꯄ ꯀꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯑꯗꯨ ꯑꯣꯏꯗꯣꯏꯔꯣ ꯏꯃꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯏꯆꯥ ꯌꯥꯏꯁꯨ ꯈꯪꯕꯅꯤ ꯁꯤꯒꯤ ꯃꯔꯝꯗ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯀꯥꯁꯤꯗ ꯃꯥꯁꯨ ꯑꯗꯨꯝ ꯆꯪꯉꯝꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯏꯃꯥ? ꯈꯪꯗꯦꯗ, ꯅꯍꯥꯟꯋꯥꯏ ꯏꯃꯥꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯗꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯦ ꯏꯆꯥꯁꯦ ꯌꯨꯒ ꯌꯥꯝ ꯊꯛꯂꯒ ꯉꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯤꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗ, ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯂꯁꯤꯗꯤ ꯏꯃꯧꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦ꯫ ꯆꯪꯂꯩ ꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯏꯃꯥ, ꯗꯥꯉꯥꯟꯕꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕ ꯅꯨꯄꯤꯗꯨꯔꯣ ꯀꯥꯁꯤꯗ ꯊꯦꯠꯂꯤꯗꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ, ꯏꯆꯥꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ꯫ ꯇꯥꯃꯣꯅ ꯋꯥꯔꯤ ꯈꯔ ꯈꯔ ꯂꯤꯌꯦ, ꯑꯗꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯇꯥꯛꯊꯣꯛꯇꯦ꯫ ꯕꯦꯝꯃ, ꯊꯣꯏꯕꯤ, ꯏꯃꯧꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯍꯥꯏꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯅ ꯀꯥꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯁꯣ ꯂꯣꯟꯁꯤꯜꯂꯤꯁꯦꯅ ꯍꯪꯕꯗ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯟꯗꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯇꯧꯔꯨꯅꯨꯗ ꯏꯃꯧꯁꯤꯗꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯏꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯆꯪꯂꯩ ꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯏꯅꯝꯃ, ꯀꯥꯁꯤꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ, ꯗꯥꯉꯥꯟꯕꯗꯒꯤ ꯀꯥꯒꯤ ꯁꯣꯗꯣ ꯍꯨꯔꯥꯜꯂꯨ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯣꯡ ꯍꯥꯗ ꯈꯨꯝꯃꯤ꯫ ꯁꯣꯗꯣ ꯍꯨꯔꯥꯟꯗ꯭ꯔꯒꯁꯨ ꯀꯥꯁꯤꯒꯤ ꯆꯥꯅꯕ ꯁꯣ ꯑꯃ ꯊꯤꯔꯒ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯏꯅ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯗꯒꯤ ꯁꯣ ꯍꯨꯔꯥꯟꯕꯗꯤ ꯉꯝꯂꯣꯏ, ꯑꯗꯨꯅ ꯁꯣ ꯆꯥꯅꯕ ꯑꯃ ꯍꯦꯛ ꯊꯤꯔꯒꯅꯦ ꯌꯦꯡꯉꯨ꯫ ꯑꯗꯨꯒꯅꯦ ꯃꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯏꯕꯗ ꯐꯖꯅ ꯍꯥꯏꯔꯒ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗೋ ꯌꯦꯡꯅꯤꯡꯉꯤ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ, ꯌꯥꯔꯛꯀꯅꯤꯗ꯫ ꯏꯃꯧꯅ ꯀꯔꯤꯁꯨ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯥꯁꯤꯒꯤ ꯁꯣꯗꯣ ꯏꯃꯧꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯈꯤꯗꯧꯔꯤꯅꯤ꯫ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯑꯩꯅ ꯗꯗꯥꯒꯤ ꯃꯐꯝꯗꯒꯤ ꯈꯪꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯧꯅ ꯉꯁꯤ ꯐꯥꯎꯕ
ꯄꯥꯎꯈꯨꯝ ꯀꯌꯥ ꯑꯃ ꯆꯟꯕ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯠꯇꯅ ꯇꯥꯔꯒ ꯎꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯗꯦ꯫ ꯈꯪꯗꯦꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯈꯪꯗꯕꯗꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯏꯃꯥ, ꯏꯆꯟ, ꯑꯩ ꯃꯅꯨꯡꯗ ꯑꯃꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯆꯪꯉꯨ ꯆꯪꯉꯨ꯫ ꯆꯪꯂꯩꯁꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯒ ꯐꯃꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯂꯒ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯧꯏ, ꯗꯗꯥ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯀꯧꯈꯩ ꯀꯧꯔꯨꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯛ ꯌꯦꯠꯇ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ, ꯀꯩꯗꯧꯔꯤꯕꯅꯣ? ꯀꯩꯝ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯍꯨꯠ ꯂꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯝ ꯇꯧꯗꯦ ꯃꯤ꯫ ꯔꯣꯃꯥꯟꯁ ꯇꯧꯅꯤꯡꯉꯛꯏꯔꯣ ꯕꯤꯀꯅ? ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥꯗꯨ ꯃꯃꯥꯏꯗꯨ ꯐꯠ ꯀꯩꯁꯤꯜꯂꯛꯂꯒ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯔꯣꯃꯥꯟꯁ ꯇꯧꯅꯤꯡꯗꯣꯏꯕ? ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯅꯨꯄꯤꯁꯤꯕꯨ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯇꯝꯕꯥꯛꯇꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯃꯇꯧꯁꯤꯗ ꯆꯪꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯅꯨꯄꯥꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯀꯣꯜꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯈꯨꯕꯪꯅ ꯊꯥꯒꯦ ꯍꯥꯏꯔꯒꯁꯨ ꯊꯥꯎ꯫ ꯑꯗꯨꯕꯨ ꯃꯤꯅꯠ 5ꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯐꯝꯃꯨ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯊꯤꯅ ꯍꯦꯛ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯅꯕ ꯇꯧꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯧꯒꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯆꯪꯂꯩꯁꯅꯥꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ, ꯗꯗꯥ꯫ ꯑꯗꯨꯃꯥꯏꯅ ꯀꯧꯔꯛꯀꯅꯨ, ꯏꯔꯥꯡ ꯇꯧꯅꯤꯡꯉꯤ꯫ ꯆꯪꯂꯩꯁꯅꯥ ꯋꯥ ꯃꯈꯥ ꯇꯥꯒꯗꯧꯒ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯜꯂꯕꯁꯨ ꯇꯟꯅ, ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ, ꯀꯣꯜ ꯂꯤꯁꯟꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯕꯤꯀꯅ, ꯅꯪꯁꯤ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯌꯦꯡꯉꯨꯅꯦ, ꯐꯤꯜꯝꯗ ꯗ꯭ꯔꯃꯥꯗꯗꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯊꯤꯅ ꯇꯧꯋꯤꯗꯅ, ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯒ ꯇꯨꯃꯤꯟꯅꯗꯕ, ꯀꯧꯅꯗꯕ, ꯑꯇꯩ ꯀꯌꯥ ꯑꯃ ꯇꯧꯋꯤꯗꯅ꯫ ꯑꯗꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦꯁꯨ ꯍꯥꯏꯔꯒ ꯑꯝꯇ ꯇꯧꯗꯦꯁꯤ ꯀꯩꯒꯤꯅꯣ? ꯆꯪꯂꯩꯁꯅꯥꯁꯨ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯗꯤ ꯗꯗꯥꯁꯨꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯒꯗꯤ ꯐꯤꯜꯝꯒꯤ ꯗ꯭ꯔꯃꯥꯒꯤ ꯍꯤꯔꯣꯗꯧꯅ ꯂꯦꯝꯅ ꯂꯩꯊꯣꯛꯇꯦ꯫ ꯀꯥꯔꯟ ꯇꯨꯔꯟ ꯑꯗꯨꯝ ꯇꯧꯔ ꯂꯩꯁꯤ ꯀꯩꯒꯤꯅꯣ? ꯈꯪꯗꯦ, ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯥꯔꯟ ꯌꯥꯝ ꯇꯥꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯔꯟ ꯇꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯑꯍꯥꯌꯣ, ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣꯅꯦ? ꯅꯠꯇꯦ, ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯂꯣꯏꯔꯦꯍꯦ꯫ ꯊꯥꯖꯗ꯭ꯔꯤꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯗꯗꯥꯕꯨ ꯅꯍꯥꯟꯋꯥꯏ ꯗꯗꯥꯅ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯤꯗꯨꯗ ꯀꯥꯔꯟ ꯇꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯋꯥꯗꯣ ꯍꯦꯛ ꯈꯨꯝꯒꯦ ꯇꯧꯕꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯤꯡꯀꯤꯅ ꯐꯠ ꯆꯪꯂꯛꯂꯒ ꯆꯪꯂꯩꯁꯅꯥꯕꯨ ꯀꯧꯔꯛꯏ, ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯤꯡꯀꯤ ꯃꯃꯤꯠꯇꯣ ꯃꯈꯨꯠꯅ ꯐꯠ ꯈꯨꯝꯖꯤꯜꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯏꯃꯥ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯪꯂꯩꯁꯅꯥꯕꯨ ꯀꯣꯜꯂꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯄꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯤ, ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯤ ꯏꯀꯥꯏꯕꯅ ꯉꯝꯍꯜꯂꯣꯏ ꯍꯥꯏꯕꯒꯨꯝ ꯄꯤꯡꯀꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯩ, ꯆꯪꯉꯛꯀꯦ ꯍꯥꯏꯔꯁꯨ ꯊꯣꯡꯁꯥꯅ ꯊꯤꯜꯂꯒ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯄꯤꯡꯀꯤ ꯃꯃꯤꯠꯇꯨ ꯑꯗꯨꯝ ꯈꯨꯝꯖꯤꯟꯅ, ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯏꯅꯝꯃ ꯀꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯁꯦ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣꯕ? ꯀꯥꯁꯦ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯀꯥꯅꯤꯅ ꯄꯪꯕꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯁꯨꯝ ꯀꯥꯔꯟ ꯇꯥ ꯂꯩꯕ ꯑꯗꯨꯗ ꯆꯪꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯈꯨꯇꯨꯝꯅ ꯁꯨꯔꯝꯃꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯍꯟꯗꯛꯇꯤ ꯄꯤꯡꯀꯤꯁꯨ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯝꯕꯗꯨ ꯃꯈꯨꯠꯅ ꯐꯠ ꯊꯥꯗꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯈꯔ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ ꯗꯗꯥꯎ꯫
irang tawgesu thongse manungda lonsilaga tawba yadroba kay haino khangdemi saba hek phana wadu tabada chungsanganba khumpham ama khangde mamai du non tharaga nokningba khangi Pinky su changlei sanado onsen ambuk makha tai nama singju charase hoi charase changlei sanagi ikaiba mataw aduda nupi ma su nokningba phawi aduna mamai du hut leiraga kagi mapanda thokre changlei sana su Pinky gi matung inaraga chatke tawi mikop aduda su chungsangan bana changlei sanagi khudang du tap haraga chungsillaga tampak du da mukpham halli handakti changlei sana su makut khuning duna nupa sigi mabukta thenjeli chungsangan basu chaina duna laure ayo ikaiba khangdaba mai thaba sidi wahai se hairam laga adam thokre changlei sana du chungsangan basu nokmi thokre banu pi sigi mai ke yeng hauri hayeng mangani chakobani haibagi numidang duni changlei sanado thaba ingkhang tawba loiraduna kaade changlei mana hek changlakpaga phamungda phamduna leiramba mapuroibana kaure bigna changlei sana kangkhandu thadaba hawi chungsangan basu nupi segi khudang du pairaga phamung aduda phamnanaba chungsinduna haire se kangan gado khonam du thadawa ikenum bigese kay biduna haisa angappu khudolni kaya ngakpu khudol lu udringayda nangni ngakpu bu haukrene si hairaga nokthore chungsangan badu changlei sana so ajinga du suktoklaga sumaina karan turanda adum ngang leiba kay hainu khangde yam haina drabo nangbo yare ai tumjarage ngai ko kaidawrage nangbo aina hujik pige tawringay se lahudravadi matungda pibai wa leiteko adudi kaino kokpirodana chungsangan ba khongraugi pocket tagi so ama lauthoraglaga changlei sanagi mitmangda thamlaga nokmi haire trang so du ubada changlei sanadu ingangakna sero khodol haisa so se kaido haino chungsangan ba bisum namaga du ingkhatlaga second amada wakhalu bhajana khalu kai wakhalno aina khan adubu haige khalamba wadu loidringai gyan khanglak laktuna khangningba maga loinana mapuroibadagi sodu tap laklaga khangai khangjinda haire kagi so natra akai kaga thangnaba solonba kasigi so natra chungsangan ba hoi haibagom nokmi tawi adudagi mong hada imana tab aina khwaidagi nungsijakiba punsigi su nungsiduna ta leiragadaba hakjangsina udon khragasu thawai sinadi adumak nungsiduna leigadaba magi photo mayam ama thedbani kaasida wadu tabada changlei sana sakphang do khangan hanjen so du nupa sida amuk pisile chungsangan ba so du laude ingangak na haire gedoremo kaasida kari lei haibado ayeng ningdri yengdo bayarui ipuroi bana nungsiramba atopa nupi gi photo mayam do aina kamaini yengba ngamdoino hairagliba wadu tabada chungsangan ba nokmi tawraga kayibana ngauchikido amka hairu kay hainoba changlei sana mana haidokhreba wadu soire khangladuna pada muksemdoi aina haidi nupido gi photo do yengba khaki wairagadi yengrasu yare haiba aina takhibadu de sigi waisina deda natraga aina seranturan tari jalo wairamni si hairaga sodo nupa sigi tampakta langsile aidi sumbu chingnari chungsangan bana hairakbani wadu tabadi changlei sanana kaiba chungsangan ba laknagi haiba ma yauna asengbada phagi tawduna laknare nangna sosilo haiba yadrib adagi photo singdo nangni yeningdrisen kalakku phawgi mal hairakliba mapuroibagi wadu tabada changlei sanaso khara ushitana haire yes aidi kaidobagi kalakku phawdeba aina nupido yam nungsi haibada nangi nasada nungaidaba madi phawri natro madu phawribado nangni iba nungsibagini aidi nang nungsidana kamaina thajau haibano karamna thajahalo haibano kasida changlaga aina khwaidagi nungsijabina pidogi photo do nangni yengba
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯔꯒꯦ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯨꯄꯥꯁꯤꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯣꯗꯨ ꯇꯥꯞ ꯂꯧꯔꯒ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯗ ꯃꯃꯝꯒꯅꯤꯌꯦ ꯊꯣꯡꯗꯨ ꯍꯦꯛ ꯈꯥꯡꯕꯒ ꯊꯣꯡꯗꯨꯒꯤ ꯌꯦꯠ ꯊꯪꯕꯗ ꯁ꯭ꯋꯤꯆ ꯕꯣꯛꯁ ꯂꯩꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯆꯪꯂꯩ ꯁꯅꯥ ꯇꯥꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯨꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯁꯣꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡ ꯃꯥꯜꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯐꯣꯇꯣꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯀꯩꯗꯧꯕꯩ ꯑꯩꯒ ꯂꯨꯍꯣꯡꯉꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯄꯨꯔꯥ ꯃꯤꯐꯠꯇꯅꯤ ꯃꯤꯐꯠꯇ ꯍꯥꯏꯁꯦ ꯁꯣꯗꯨ ꯍꯥꯡꯂꯒ ꯆꯪꯂꯩ ꯁꯅꯥ ꯀꯥ ꯃꯅꯨꯡꯗꯨꯗ ꯆꯪꯂꯦ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯃꯈꯨꯠꯅ ꯃꯥꯔꯒ ꯁ꯭ꯋꯤꯆ ꯕꯣꯛꯁ ꯑꯗꯨ ꯊꯤꯔꯝꯃꯤ ꯊꯤꯔꯤꯕꯗꯨ ꯐꯪꯂꯗꯨꯅ ꯀꯥꯒꯤ ꯃꯩꯗꯨ ꯑꯣꯟ ꯇꯧꯏ ꯃꯩꯗꯨ ꯍꯦꯛ ꯊꯥꯟꯒꯠꯂꯛꯄꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯊꯦꯠꯂꯝꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯄ ꯃꯈꯩ ꯏꯪꯉꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯄꯤꯀꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯆꯪꯂꯩ ꯁꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯗꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟ ꯃꯔꯩ ꯇꯠꯂꯤ ꯗꯗꯥ ꯑꯩꯅ ꯎꯔꯤꯁꯦ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯞꯅ ꯏꯪꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯤꯀꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯁꯦ ꯉꯁꯤ ꯉꯔꯥꯡꯈꯛ ꯅꯠꯇꯦ ꯅꯪꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯆꯪꯂꯩꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯂꯩꯕꯨ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇ ꯌꯦꯛꯍꯟꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯤꯡꯁꯤꯡꯕ ꯉꯝꯃꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯄꯤ తాꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯗꯤ ꯀꯞꯄ ꯄꯛꯆꯗꯦ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯁꯤ ꯀꯞꯀꯅꯨ ꯆꯪꯂꯩ ꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯗꯗꯥ ꯃꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯣ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ ꯆꯪꯂꯩ ꯁꯅꯥ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯀꯥꯎꯕ ꯂꯩꯇꯦ ꯀꯩꯒꯤ ꯀꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯃꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯅꯝꯂꯥꯟꯕ ꯃꯍꯥꯛꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯅꯂꯩꯃꯒ ꯑꯩꯒꯗ ꯁꯥꯗꯦꯟ ꯄꯤꯔꯝꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯑꯃꯨꯛꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯔꯛꯂꯒ ꯃꯤꯡꯁꯦꯜꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤ ꯎꯔꯒ ꯂꯝꯂꯥꯟꯕꯗꯣ ꯃꯁꯛ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯪꯂꯩ ꯁꯅꯥꯁꯨ ꯈꯪꯂꯦ ꯂꯩꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯇꯤꯟ ꯄꯤꯔꯝꯕ ꯅꯨꯄꯥꯗꯨꯅ ꯁꯦꯠꯂꯛꯈꯤꯕ ꯐꯤꯖꯣꯜꯅꯤ ꯍꯥꯏꯕꯗꯨ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯂꯝꯂꯥꯟꯕꯗꯨꯕꯨ ꯃꯁꯛ ꯈꯪꯉꯕ ꯅꯪꯕꯣ ꯆꯪꯂꯩ ꯁꯅꯥ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯄꯥꯡꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯒ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯂꯒ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗ꯭ꯔꯤꯅꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯒ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯗꯣ ꯅꯣꯛꯊꯣꯔꯛꯏ ꯆꯨꯝꯗ꯭ꯔꯅꯤ ꯅꯪ ꯗꯗꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣꯕ ꯆꯪꯂꯩ ꯁꯅꯥ ꯅꯨꯄꯥꯁꯤꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯨꯝꯗꯦ ꯀꯃꯥꯏꯅ ꯆꯨꯝꯗ꯭ꯔꯤꯕ
ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯨꯡꯁꯥꯡ ꯉꯥꯟꯕꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯈꯣꯏꯗꯥꯖꯩ ꯈꯪꯂꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡꯅ ꯊꯥꯔꯛꯑꯣꯏꯗ꯭ꯔꯣ ꯅꯪꯅꯁꯨ ꯊꯥꯖꯕ ꯉꯝꯃꯝꯃꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯃꯇꯝꯗꯨꯗ ꯗꯗꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒꯗꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯈꯪꯕꯩꯅꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯉꯥꯏꯔꯛꯈꯤꯕꯗꯣ ꯑꯗꯨꯕꯨ ꯅꯪꯕꯨ ꯂꯣꯟꯅ ꯆꯠꯅꯖꯈꯤꯕꯅꯤ ꯃꯇꯨꯡꯗ ꯅꯥꯃꯤꯒꯨꯝꯁꯨ ꯑꯗꯨꯝ ꯏꯟꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯩꯁꯦ ꯂꯨꯍꯣꯡꯉꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯨꯕꯗꯒꯤ ꯑꯩꯗꯤ ꯑꯣꯏꯈꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯍꯟꯒꯅꯤ ꯅꯪꯕꯨ ꯂꯥꯏꯕꯛ ꯐꯕꯤ ꯁꯤ ꯍꯥꯏꯔꯒ ꯆꯨꯡꯁꯥꯡ ꯉꯥꯟꯕꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯁꯤꯡꯒꯜ ꯁꯣꯐꯥ ꯑꯗꯨ ꯇꯞꯅ ꯄꯨꯔꯛꯂꯒ ꯇꯞꯅ ꯐꯝꯊꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯐꯝꯊꯔꯒ ꯅꯨꯄꯤꯁꯤꯒꯤ ꯇꯝꯄꯥꯛꯇ ꯃꯀꯣꯛꯇ ꯃꯣꯟ ꯈꯥꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯂꯤꯒꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯆꯪꯂꯩ ꯁꯅꯥꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯏꯇꯞ ꯇꯞꯅ ꯋꯥꯔꯤꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ